Manipurda leiriba yalhaumi aigi nungsiraba ichininaw mayamda ai wakhra haige adu soikhiba lankhiba yaurabsu mayamna ngakpiyo haibisi ai ihan hanna haijagi ko hujiksi kuki singsina naga ga MEITEI si karam maina khatna hansara sini naga ga MEITEI hek khatnaba khupak khoge chin garaga nokke sini moina khalli si hujiksi aduna Facebook sida hekta naga gi mingda account si pairaga MEITEI gi da khra thinchin MEITEI gi mingda account si hangraga naga gi da khra thinchin haina yam kanna hotna ribani asi mayam ekhoi adum khangba phapta ba ama change hebisi ai haininge nahanaina comment ama khakta thengna jabani adu ai haijarake matangi cha jadana mana naga ichininaw noise khoina di ichininaw ne haina huji kanna support tawri adubu nongmadi noisu amuk greater Nagaland talaga tokhai ta khiga dawbani ko sine magi comment si aduda ina haining basi asigumba kaya kaya lakpa yai adu oirabusu aina ekhoi ichininaw mayamda ina haijaning basi di hujiksi ekhoi khatnaba matamdo oide khatnaba matam oide hebidi ekhoi de yuriba tingkhangse ama khaktani nako aduna ekhoi mayam wakhan monna khan thase ekhoi de yuriba tingkhangse hanna sathokningai hotna se hebisi ai haijaning bani hujiksi Manipur sarkar da chief minister da ge hauraga MLA mayam sina tawrisi center government na football gumna moibu sanaraga kauri amarom da kausin amarom da kauthok moisu football do olabani na chelibani center government na kaubarom du da aduna ekhoi leader singda asa yamna tawningai su leite ekhoi yamna moibu thajaningai si hujiksi ilai leite haininge aduna parja mayam ekhoi si manaba natana upai leite haibasi ekhoi mayamna khangba darkar oire haibasi amai mayamda haijaning bani ko aduga hoi naga ga MEITEI gi huji kuki mayam sina khatna sunu haina thinthok thinchin tawrabusu ekhoina gyan daga dawba madi mama mana pokpa macha singsisu machin manaw hek pokminna basisu khatna daba leite khatna ribani adubu machin manaw haibasi di masa mathanda na problem do solve tawraga dum loisin khiba ngaktani ba asumaina naga ga MEITEI su mamang da su khatna khi matung da su khatna khiba yai adubu nakhoi khoina khatna basidi ichini naw khatna bagumna dum asidi ai yam lu na khande normal oina dum khalle ba maramdi naga MEITEI mamang da khatna khibada su asumaina ashok yam tamthi na hekta hujik kuki singa khatna bagadi yam khetna gani hebidi nupi khakdabi angang khakdabi hekta angang chahi manga gi thanipan gi hekta utup na thom thatraga sumaina mi oibagi minungsi machet ama yaudana tawriba sidi naga MEITEI gi idadi asimuk tamthiba sajat sidi yaudabra haina ina khanjabni go handak su ekhoi gi naga taruk ki matangsi yam wakhan soge nungaite bidi mi oiba ma bu mi oibagi minungsi khajiktang su yangdana hat khraba matungda amuk machet na kakpa asidi ekhoi naga ekhoi di asigum masidi tawsu tawrakte tawsu tawroi asumai nai na haijaninge aduna ekhoi gi I ga moi gi I ga di yam khetnae aduna nakhoi ekhoi gi problem macha masudu di normal ni aduna hujik si maru oina ekhoi de yuriba tingkhang sathokpa hebasi ekhoi gi em oise hebasi aina ichininaw nakhoi mayam da ina khajiktang khangjabudo ai share tawjabani ko lankhiba yaurabusu nokhoina aingonda hainingba leirabusu adum comment da ipiro noi mayam gi comment da paraga aisu yam harau jagani aduga aigi damakda knowledge su oijagani asi hairaga sumai loisinjarage